Jnims Layengba Chahi 12 Faobagi Angangsingda Lemna Fanghanlagani haina Helping Hands na fongdorakli. Ngarangdagi Jnims Hospital da hek pokpadagi hauraga Chahi 12 Faobagi manungda laiba pediatric patients singda laibagi mahut piduna Lemna Fanghanlagani haina Helping Hands for People Manipurgi President Premjit Moirangthem na fongdokre. Wafamasi ngarang Helping Hands for People na maru oiba thaudang lauduna Jnims Blood Center ga kutsamnaraga pikliba Angangsingda na kapa matamda mahut singadaba blood donor thibagi awaba du koknaba amadi Manipurda voluntary blood donation gi chang hengatnabagi pandamda paikhatpa Helping Hands for People gi scheme Free Blood for Children hawdokpagi thoramda fongdokhibani. Department of Hematology Jnims ki Assistant Professor Dr. Irom Anil amadi Jnims ki Additional MS su oiriba Child Ward ki Head of Department Dr. Kameshwar Yauna Jnims Students Association ki PGT amadi Junior Resident Dr. Kuntra Mangana piduna Jnims Blood Center da scheme asibu hawdokhibagi thoram aduda Jnims ki Medical Superintendent Dr. Lokeshwar amadi Jnims Blood Center ki Head of Department Dr. Surjitsu Sarukyaki Thoramasi Gomari Lainana Premjit Moirangthem na haikibada Manipurda laiba hek pokpadagi hauraga Chahi 12 faubada lairiba angangsing asi replacement taunaba donor amata puthok handabida Helping Hands for People Manipur na siliba Free Blood for Children kauba scheme asi hawdokpani. Scheme asi launch tawbagi numit asida Jnims ta laibiriba Dr. Singh amadi mahairoi Dr. Singh na katuna hawdokpani makata na darkar lairakpa sing asina Helping Hands for People na pigani. Hairiba scheme asi hauziki oinadi Jnims Hospital khak cover tawkhigani matung tarakpadadi Jnims na support tawriba private hospital singsu mathang manau naina cover tawrakani. Masi tawna Manipurda lairiba atopa blood center singdasu tapna cover tawnaba pandam thamli. Pikliba Angangsingna gi mathau tarakpa matamda Helping Hands for People gi child helpline number 8014330824 natraga 7005677610 natraga 6009541050 da call tawbiraktuna scheme asigi kanaba lawbiyu haiki. Mahakna makata na hai Helping Hands for People na lawkhatlagliba khongthang asida miyamna support tawbiyu ngasimaksu Jnims ki doctor kaya thokpiraktuna pibiriba scheme asibu support tawribani masigidamak Jnims ki doctor singbu yamna thagatli asum tawduna tongan ba profession da lairiba police ki miyoibu oiro judiciary amadi executive ta lairiba miyam asisu thokpiraktuna miyambu mateng pangbagi afaba thabak asida mateng pangbiyu loinana Manipur da lairiba hawgatlagliba naharol kayanasu scheme asigi mingda hangdokliba blood account asida isagi mamal yamlaba adu katpiduna awaba taraba pikliba angangsinggi punsi kannanaba Helping Hands for People's Manipur na lawkhatliba khongthang asida saruk yabiyu haiki. Nakalamaramda Manipur gi yamna luraba fiba mama lairiba asina voluntary blood donation VVD gi contribution asi hana chada kuntra lairamba adu khara hantharakli hairi. Karigumba blood transfusion act asi pass tawkiba taragadi replacement donor asi lawba yaraklaroi loinana Manipur da lawriba pumnamak asi hauzik lairiba chada kuntra asina manage tawbadi oithokte hairi. Aduna hauzik fangdabagi awaba tariba asidagi henna awaba tarakpagi fiba mama laiba asina maram oiraga Manipur da VVD gi contribution asi chada chama yauhange haibagi pandamda Helping Hands for People na ngarangi khongthang asi paikhatlakpani hairi. Masida miyamna support tawbiyu hainasu fongdokhi. Thoramaduga mari lainana Dr. Surjit na haikibada Helping Hands for People na Jnims ta paikhatliba scheme asi Jnims ki oinadi yamna laibak fabani scheme asi hawdoklabanina hek pokpadagina Chahi 12 faubagi manungda laiba angangsing asi karigumba darkar taraklabadi Jnims ta soidana laklagani haiki.